Manipur ki kaibu lamjau natana malim gi mafam amatada fangdabaga loinana state animals oiriba Sangai gi mamingda pangthokpa Manipur Sangai festival asi Manipur gi hojik oiriba film tanja sida pangthokpa matang sadi haina all Manipur students union AMSU na lawi haina ngasi thadrokpa cherolamada hairi union asi gi information and publicity secretary na kuje piduna thadrokpa cheroladуда festival asi hokibali singani taradagi Manipur lenga ki tourism department asin langduna jai kudingi November 13 dagi November 13 fauba pangthoktuna lakpa festival amani festival asi lamdam asigi nat ki oiba fazaba masak yelhongai gi sana khonabagi masana sing khutsa haibagi pothol fisalon sagi hai singba fazaba masak kaya singat asibu yokhatnaba madi masina malim gi miyamda pungning chingchin hannabagi pandamda pangthokpa festival amani amoromda festival asina lamdam asigi mahausana Pithok Charakpa, Fazaba Ching, Pat, Amadi, Manipuri Singi, Yumlai Kari, Lunana, Lamdam Masida Kundaminari Bafurup Singi, Janabi Takpa, Yamna Tangna Topa, Festival Lama, Yamna Tangna Pangtokpa Festival Lama Suni. Adobo Haiva Fazabamati, Lamdamasigi Kanaraba Festival Si, Pangtokpa the Gidi, Lamdamasigi Hozik Mang the Tariba issue, Hana Lushin Bana, Hena Maruwe, Haina, Festival Si, Pangtokpa Matang Yamna Chad. Daba amani haina lowi maramdi hokibali singani kulumdoi me ahumdagi chin kuki narco terrorist sing namakoi ge chauba mangla namata lamdam asita mihat mipun yauna chatargliba irang na maram oiraga mara leijadraba nupi angang yauna mioi kaya leikidaba yumkai kaya amang ata thokhan ki badanatana mioi kaya langjena duna relief camp ta changjafam loduna wana khangli National Highway Singda Yellow Furup Oiriba Mitei Kanglupna Chathok Chasenya Dana Lady Amadi Thokliba Chahiani Makai Henjilaklaba Irang Asigi Justice Fangdri Langak na Lanjinariba Sing Masa Masagi Mayumda Anjil Hangani Haina Thazaba Pikiba Amadi National Highway Sing Free Movement Yahalagani Haina Thazaba Pikiba Sing Tabakto Ontokpa Leitri Asigumlaba Tanpa Masida Lamda Masigi Ing Tabba Hanjile Taknaba Pangthokadoribra Pangthokadoriba Sangai Festival asi yamna maram chadaba Manipuri singna yamna khoirang khoisongnagadaba festival amani maram asina festival asi pangthokpa maram sungcha chade chahi ani makai hena isagi iramdam asida lanjinariba IDP singna makoi hana masa masagi mayumda hanjinaba thabak lokhatpiu festival asi pangthokpa yaningde boycott tawgani haina lauthokiba leikre amadi lamdam asigi CSO singya punba vodi oiriba kokomina su IDP singi boycott sagatpagi Sagatpagi wari lauki basu laikre haibu wafumsu Gerald atuda palagni. Imphal Market Committee amadi Model Club anina kusangduna tarit suba liangmai Imphal Market lagliba November 3 singjamai chingamakha Model Club ki basketball ground da phomlagani hairi mathangi liangmai Imphal Market na khurai kongpal da leiba Netaji Memorial Club ki lampak ta pangtholagani hairi Assam Rifles ki Inspector General Singyo Iba Conference sama ngarang dagi Silong ki Light Court Liba Director General ki Headquarter da pangthokre Assam Rifles ki Director General Lieutenant General Vikas Lakiran chair lauduna pangthokiba conference aduda Formation Commander Singh Battalion Commander Singh su saruya ki conference aduda saruya ki ba Lieutenant General Vikas Lahirana Force asina singnabak kaya gi marakta miam ge amadi leiba ki oiba thabak kaya Tawbagi damak thagatpa phongdoki Indo-Myanmar border pu ningthina ngak senbagi mathakta tungda lakadaba singda khudingmak Assam Rifles na sem saduna lei haiba wafam su thamki